ꯍꯧꯗꯣꯛꯆꯅꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ 7005263282 ꯑꯃꯨꯛꯇꯪꯒ ꯍꯟꯅ 7005263282 ASAS Smart Security Service ki ahang bafam kar kaujari ahan bada training instructor post masing ani qualification ex serviceman thagi tolop lising nipan dagina lising kun pauba ani shubda security supervisor post masing kun gani thoi qualification ex serviceman thagi tolop lising nipan dagina lising tara nipan pauba ahum subda security guard male and female post masing mabudrag mathoi qualification class 8 and above thagi tolop lising taruk dagina tara manga pauba Subada helper male and female inside outside Manipur post masing humbudraga taret qualification nil thagi tolop lising tara mathoi dagina tara taruk phauba manga subada gunman arm guard post masing nipan qualification class 8 and above thagi tolop lising tara dagina kungani thoi phauba taruk subada cook chowkidar post masing taraga taruk qualification class 8 and above thagi tolop lising tare tagina tara taruk phauba tare subada agents whole Manipur post masing humfu qualification class 10 and above thagi tolop negotiable nipan subada driver post masing tarani thoi qualification nil thagi tolop lising tare tagina lising kun phauba mapan subada computer operator post masing ani qualification BCA equivalent thagi tolop negotiable tara suba aroibada accountant post masing ani qualification BCom equivalent thagi tolop negotiable facility EPF plus bonus plus health insurance form available at office hour 10 AM to 4 PM date of interview na lakliba tang taret thatara inglising ani kungamathoi form pisan bagi last date tang taruk thatara inglising ani kungamathoi head office Tera Bazar Imphal 6004285552 natragana 8837351839 branch office Atopong Kunau opposite district hospital Khangabok 6009224539 natragana 9862924454 required documents Aadhaar card voter card 2 passport photos and qualification certificate Khangan Jariba managing director Smart Security Service SAS Tera Bazar Imphal Khudongchaba lobiyu business loan gi khudongchaba lobibi yagan loan gi amount lising yankhai digina lakh ani fawgi manungda lobiyu interest ki rate 1.5 per month amadi thagi singbigadam business loan lobu matamda Aadhaar card pan card amadi bank details loinana passbook copy khaktana lobadumak yagan ngasi mak sagolba thangjam lerekta leiriba True Finance ta lengsin biro natraga 6009848710 hariba number sida call tobiyu loina business loan lobada security deposit amadi guarantor lojade ngasi mak lengsin biro True Finance sagolban thangjam lera Lying Jari Naurem Pharma Kaksing da ENT Specialist Surgeon MD MS Gold Medalist Dr. Amana Sagol sin namit kudingi ayung pung taruk tagi lakpiduna ENT gi oiba laina kok sikpa kok ngauba nangangba na tadaba machum taba nai taba naton phunba sinus leiba madam phaudaba tonsil leiba leikha phaba khonjal sitaba thyroid leiba sinisingba ENT gi oiba laina sing Lying Jari loinana Sign Specialist na Nomaijing Ningthokaba Yumjakaisa Sagolsen Amadi Thang Dinamit Kudingi Ayuk Pung Tara Dagina Nungtil Pung Ani Fawda Lakpiduna Hek Pok Padagina Jahit Tara Mari Fawgi Manung Dalayba Angang Sing Danaba Layung Sing Lying Jari Angang da Lok Lahok Tauba Furi Tokpa Saning Thanging Bapok Taba Angang Sawan Tiba Angang Skin Gi Oiba Lina Sing Loinana Angang Norman Tadaba Koki Oiba Lying Sing Lying Jari Pamafam Naurem Pharma Kaksing Bazar near Azad Hall Henakupumarol Kangmining Basingna call Tawida 8974885395 among Dangahana 8974885395 Sangayamphang Nungfo Mamalikai Mela Grocery Dukanda local gi hameng amadi mapalam gi hameng makalsuna pangbigani akupa marol gidamag call tawbirao 7005 37753 amuktangahana 7005 37753.
Makal matal gi thorum kya sanduk tuna tahanjariba se megahertz marfudra mathoi 10.2 da sanduk chariba Diamond Radio Kongjomdagi sanduk chaba radio channel asigi ani suba thorum parengni adom na hojek tabiriba se Channel asida hojil anthok chari tha amagi tang mari khudingi thamjaba top 10 gi thorum Ngasigi top 10 gi thorum asida karamba isai singna ngasigi jalibe tha amadi mamangi September dagina lakliba October tha ngarang fawbagi manungda miyamna khwaidigi yamna pamna khanarakiba isai sing aduda yumfam oiraga semjaba top 10 gi thoramni karam baisai singna handaki tha sigi top 10 gi thoramda makok mathang tari haibudu mayam puna khangminasei Thabaton 3 film asidagi Arvind Amari Chitra aniga punba khonjanda Bisgupta livestream gi mayekta Vivek Ali song thamna sarang liba isei pukning na khoidaba haina title song piriba isei na handak tha asigi oinadi top 10 gi thoram asigi tara suba mafum kaliba isei ni Hauzik leijare set number 10 pukning na khoidaba mafum da chatuna nungsivi nangna khongloi oiduna pukning na khoidaba mafum da chatuna nungsivi nangna khongloi oiduna sanaru sigasiri yenim tamna sanaru sigasiri yenim tamna Malang mananggi kalabasahong Humda ng bubiyo mafam kudingda Malang mananggi kalabasahong Humda ng bubiyo mafam kudingda Late na fam kang haba Hamoy anibu Late na fam kang haba Hamoy anibu tamna uriva chinyagi fajavana kauragle khoi bu khulam tohina tamna uriva chinyagi fajavana kauragle khoi bu khulam tohina hanging bawa tamning ba tamna singa sidi thamoy penama Tangkap na hinachilibang Ichelsina Udula chatli Ay ko'y anibo Panglabit hamoy mo Musibang tambiki ba Nang sige hero ini ay sinagihinaw ni Nang sige hero ini ay sinagihinaw ni Nang sige hero ini oh yeah oh
ꯃꯊꯪꯗ ꯑꯃꯨꯛ ꯂꯩꯖꯔꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 9 ꯏꯃꯥ ꯃꯆꯦꯠ ꯏꯆꯥ ꯇꯪꯈꯥꯏ ꯐꯤꯂꯝ ꯑꯁꯤꯗꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯄꯨꯁꯄꯔꯥꯅꯤ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯕꯤꯔꯃꯪꯒꯣꯜ ꯃꯦꯀꯣꯂꯥꯒꯤ ꯃꯌꯦꯛꯇ ꯅꯣꯡꯃꯥꯏꯊꯦꯝ ꯏꯕꯣꯝꯆꯥꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯏꯁꯩꯅꯤ ꯍꯧꯖꯤꯛ ꯂꯩꯖꯔꯦ
Isay matay asi palagpo matamda soidanamaki khangbiramnagani. Isay asi Sorokhaibam Umonigi khonjalda sakliba isay amakakni. Isay gi setting ba soibam ekendra. Isay isina sandokjariba top 10 gi thauramasigi Nipan suba mafum kaliba isay ni. Hauzik laijare set number 8.
ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯇꯥꯕꯤꯔꯤ ꯊꯥ ꯑꯃꯒꯤ ꯇꯥꯡ ꯃꯔꯤ ꯈꯨꯗꯤꯡꯒꯤ ꯁꯟꯗꯣꯛꯆꯕ ꯇꯣꯞ 10ꯒꯤ ꯊꯧꯔꯝ ngasi unariba aikhoise khangde hayingna kari thoklagaba isai si khongul film asidagi huidrom nawena sakliba isaini ibobegi mayekta RK Jitena serangliba isaini hojik leijare serial number 7 ngasi unariba aikhoise khangde hayeng na kari thoklagaba tungi punsina kari oirakani tungi punsina kari oirakani khalubadano nan kiba khanghaude ngasi unariba aikhoise khangde hayeng na kari thoklagaba noma shiragaloiraba miyoi mapokse nai hatpiram laga aton basingbu nokli kanana mi kaptaraga thamoi pena noma shiragaloiraba miyoi mapokse nai hatpiram laga aton basingbu nokli kanana mi kaptaraga thamoi pena telaba punsigi lambi asida achau pishat karigi thambiramli ngasi unariba aikhoise khangde hayeng na kari thoklagaba wasak amagaloy nana lakhi taibangda khomlang laman singe panthau khongulige khande bidhina kari amuk tamligaba tamligaba
wasak amagaloy na lathi taibangda khom lang laman singge panthau khom gulige khande bidhina kari amuk tamligaba ningjaba kaya se pangba ngamdringai chatkhi dara nungsira thawai mana ngasi unariba aikhoi se khangde hayeng na kari thoklagaba dungi punsina kari oirakani Mathang nang mulai jare serial number 6 Tongram Lasmi ni sagliba isay ni Manipuri matami sedegi ilangbam inauksa gi mayikta kanagi thongjilda lepluni hausi lai jare serial number 6
लेप लेतेन सुम संगसिलकपना संदोकचरिबा टॉप 10 की थोरम असगी हौजिक तंखाई संसिन जरकले करम वैसे सिंगनंग असगी टॉप 1 दगिना 5 फाउगी मनुंगदा चलि हाबदो मयामसु गेस तौबियो हौजि लेजरे serial number 5 नोमाइटेम पहाड़गी खोंजलदा बेजेंट कुमार शर्मा की मयेकता सकलिबा इसैनी Kukruku kukruku khong lilam kunu mana kang lalai oi rab tera pambida kukruku kukruku khong lilam kunu mana kang lalai oi rab tera pambida kukruku kukruku khong lilam kunu Sing thaglo lao khaurang la bai pai pula lao chapu sidai sing thaglo lao khaurang la bai pai pula ching thoi ding ko thadu pi ge lao Sing thoi ding ko thado pi ge lao mana kang le lai oi rab tera pamida kukruku khong lilam kunu mana kang le lai oi rab tera pamida kukruku khong lilam kunu Asilam dang dagi halak lami anggang labai pai pungamna lai oi kabani na sanglak pati ada aram khaurang mi ngai kumun nei ki yanggang laba thawai lai ram len git thawai pen biu ko na Charo lao thak lo lao tôi na tong lo lao mana kang lai oi rab tera pamida kukruku khong lilam kunu mana kang lai oi rab tera pamida kukruku Matangdang mulai jare serial number 4 Marup ki marup film asidagi Pusparani na sagdiba isay makhag Yugandhi ki mayikta Gopi Kogna sarangi ba isay ni Haugjig lay jare serial number 4 Mapong rasi wahalida
Nungsiba ng sulit na bali Kamludaba ng nugjarubani Nungsigimino Nungsiba ng sulit na bali Kamludaba ng nugjarubani Nungsigimino Kalurana haukiba warisin hena hena dum mamsilatle upning wakhalsu uthapam khandana Hauzik adom na tabiri tha amagi tang mari khudingi sandokjaba top 10 gi thauram. Gasigi top 10 gi thauram asida lokachariba isai sing asi mamangi September gi tang manga dagina ngarang October gi tang ahum fawba gi manungda miyamna khwaidagi yamna pamna tha asigi manungda khanbirkhiba isai sing adadagi yumpham oraga semjaba top 10 gi thauramni. Tanma sum changsilakpana sandokchariba top 10 gi thauram asigi makok mathang manau tariba isai ahum khak ngasilakle karam isai singna ngasigi top 1 top 2 amdi top 3 tari habadu mayam su guest tobio. Auxiliary serial number 3 James Hagrizam gi naitom khonjal da sagliba isai makhak Saityaning ombang gi mayekta Binod Kumar na music pibiriba isai ni Hauzik lejare serial number 3 Yening hulakle ay gita mo se Nangi nungsi satam urubada Yening hulakle ay gita mo se Nangi nungsi satam urubada Taptaba namlagtare ay gipukning se Pathaba namlagtare ay giwakal se Nanggi saktam na yakay halare Nanggi saktam na yakay halare Yening hulakle ay gita mo se Nanggi nungsi saktam urubada Nanggi nungsi saktam urubada Namdaba nungsiba kanghalle nanna uruba yung lubada nanggi sumhat pasaktam ay gita waying bana amban basu hayrakle ang namdaba nungsiba kanghalle nanna uruba yung lubada nanggi sumhat pasaktam ay gita waying
ꯆꯪꯕꯅ ꯇꯝꯕꯟꯕꯁꯨ ꯍꯩꯔꯛꯂꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯅꯪꯕꯨ ꯅꯪꯕꯨ 예닝 훌락네 아이기 타무세 난기 눈시 삭감 우르바다 난기 눈시 삭감 우르바다 Matang na mula jare serial number 2 Wakching Gilel film asidagi Arvin amadi Chitra nigapun bakonjenda Ekendra ten subagamaikta Tony Ahibamna sarangliba isaini Angauba leichilna Fijang khanba Loi biching sangna Tumpak lepli Angauba leichilna Fijang khanba Loi biching sangna Tumpak lepli Ai khoi anigi itabuye Ai khoi anigi itabuye Asang bahanaw na Charay thon ba Tam na sandok ba Lamhang na family Ay kuya nigi wari butari Ay kuya nigi wari butari Koraugi mangalna Nong thangung yeibada Nungsibi mai thongna Kayada fajariba Koraugi mangalna Nong thangung yeibada Nungsibi mai thongna Kayada fajariba Loisin khidra pamujai Numol hanba mikupse Loisin khidra pamujai Numol hanba mikupse Ay kuya nigi wari butari Ay kuya nigi wari butari Atiyagong pagna mafam shinba Nungsibay mitye Untok na lumi Atiyagong pagna mafam shinba Nungsibay mitye Untok na lumi Yung biragano ikay jay Akat jay amoy na Yung biragano ikay jay Akat jay amoy na Ai khoi anigi itabuye Ai khoi anigi itabuye
Kainaba kauba mahaki sapu kalaba ipomna henna kankibana tingba ngamhoudraba nungsigi torbando ningkhaiduna maiki khangdana labuk narabasu isel aduda irak nakraba nungsi wari bu semliba thamoi ani adudi amana amabu karamna hekta kauba ngamgani Hauxil Aizare Serial number 1 Laikai Fakhang film asidagi Arvin Amade Pusparani Anigi apunba khonjenda Nando Ningombangi mayekta Bikina Sarangniba iseni Mausala Milmagi Kungchuna Bukai Tragati Nangi Chumbado Mahaksuno Madi Swena Kankini Laibu Pabi Wenanaba Kompanda China Lepo Karamna nangbu kauro haibana Kauba haitraba Thamui sina Karamna nangbu kauro haibano Kauba haitraba Thamui sina Karamna nangbu Yenglanu haibano Karamna nangbu Yenglanu haibano Yengjaraga Binjaba Imit sina Imit sina Karamna nangbu kauro haibano Kauba haitraba Thamui sina Isai sigalonana ngasigi oinadi tha amagi tang mari kudingi sandokjaba top 10 gi thauram matang asida losinjari Lakadori November gi tang mari Numit asida mu mayam gi damok puduna lakjage top 10 gi thauram Thatluba nushiba Mahakalaba Adamna hojik tabiriba si megahertz marfu drama thoi dasmik ani da sandokjariba Diamond Radio Kongjomdagi sandokjaba radio channel gi anisuba thauram parengni adamna hojik tabiriba se Labalay kolni Kanglup kaya di itin fang